Nupi amana thangna thinbada college tamliba chahi kunmathoigi pakhangmacha ama laikanaba ngamdana leikhidre. Chenaba nupi police da surrender tawrakre. Thokiba thawdog asigi matangda miyoi kharana phongdorakpagi matung inna ngasi Bisnupur district ki manung channa leiba thangagi mafam amada nungthil pung 2 ram tarakpada ingkhatlakliba nupi macha yauna naha khara mafam aduda koiba oina lakpaga loinana thengnaduna wari watai shanakhi hairi. Wari watai shanaraba matung tanja aduda ningai sangdanarakpadagi nupi amana pakhang amagi mabukta thang sori macha ama sizinaduna thinkhibani hairi. Asokpa nupa adu miyam changduna laikananaba hospital da pukhatuna hotnabada laikanaba ngamdana leikhidabani hairi. Thawdok adugi matangda fangba pauda leikhidraba nupa macha adu chahi 12 ram sure konthaujamda leiba Western College da second semester exam thakibaga loinana third semester kagadaba mahairoini hairi. Mahaki mamingna Salai Thiam Elias Leo Kawi mahak Imphal East ki Govindaji Road tagini hairi. Thawdok adugi matangda fangba pau amadedi miyoi asiga nungsinaba nupi amaga loinana mahaki mamanaba kharaga punna sendrada ayuktagi hauna koiba lakhibani hairi. Tanja aduda nupa amaga nupi amaga su koiba lakpadagi makoi punna thangagi mafam amada chatminakhi. Hana nungainadaba thawdok thokiba amagi wahaudagini haibadagi thengnaduna makoi punna wari shanari ngaida nakalani thokna ningai sangdanarakpadagi muknaba thorakpadagi atopa nupa amaga lakminakiba nupi aduna Leogi pukchepta khangaudana thang sori amana thilakhibani hairi. Thawdok adu thokpadagi soklaba nupa macha adu lakminaba mamanaba singna hospital tamna gari macha thauduna pukhatlakpada lambida amuk tusanbadagi kangaunaduna leiringai tusaliba mafam adugi akoibada leiramba thangagi khunja singna Moirang Community Health Center da first aid ki damak pusalaba matungda fibam lurakpadagi Kwakaithil da leiba Asian Hospital da pukhatlakibani hairi. Adubu numidang wairam soklaba nupa macha adu laikanaba ngamdana leikhidabani. Thawdok asigi matangda mapung oina chenabani haiba nupi adu police da surrender tawrakhibaga loinana police na thijanba haukhre. Leikhidraba nupa macha adugi asiba haksang numidang rims ki morgue da thamkhre. Chenariba nupi adu Imphal West district ki mafam amadagini thokaningdaba thawdok thorakpa yai haibadagi nupi adugi mayumsu ngaksenbagi thabak paikhatli haina paugi likhun amada hairi.